ꯂꯨꯏꯉꯥꯏ ni sahi amada amukta pangthokpa Naga-singgi maru marang hunbigi kumhai ni masi sahi khudingi February 15 da pangthoi. Kumhai asi Naga-singgi tongan kangluk kaya punna pangthok minaduna Naga kanglukki marakta achetpa mari sagatpada maru oiba thodang laurukpada natana awang nupok lamdamda punna khunda minariba atopa kanglup kaya su punna saruk yaminaduna tongan kanlup singa marakta amatta oibagi lipun puraknabagi khongthangda achoba thodang lauriba kumhai ni. Luingai ni asi tangkhulgi lui kabuigi ngai amasung maugi ni haiba wahai ahumsina pullaga sembani. Luingai ni asi yening tha changlakpa matamda sahigi oina hungadauriba maru marang aduna ningthina hauduna mahi marik sumna panduna nungai yaifaba ngamnabagidamak Naga-singna mahi marong sembiba mapugi mafamda thaunijaduna maru marang hunba haubada yumpham oiba kumhai ni. Apunbigi oina Naga-singna luingai ni gi thorom pangthoknarabasu tongan Naga kanglupsingna ariba matamdagi hauna maru marang hunbagi tongan ba thorom kaya pangthoknarei. Manipur ki Ukhrul district ta khundariba tangkhulsingna January ki loiramdai amasung February hagolakpada luira fanit kauba numit nipani ki kumhai ama pangthoktuna khulgi ningthau amasung leimana maru marang hunba hodoktuna chahi gi lawu singu bagi thabak hawi. Tamenglong district ta namna khundariba Zeliyang singnasu sajibuda lauput songai napkau kumai pangthoktuna khulgi napmu kaibang haibadi phausingi laisangda phau kobo pangthoktuna lingadari maru marang pumnamaki irat thauniba chatnei. Khulgi napmu pau haibadi phausingi thauburelna lau haudriba phauba asi ana thokpa yumgi tharumsingda chatnade sahi amada safanga phaduna I nai taikhiba khut aduna Pauseng lingbadi ningthina hoba panba ngamde haina thajanaba maramna madu pumnamak koknabagidamak labuk mayaida ragwang banlaw ko irat thoni pangthoktuna lawu sinu bagi thabak hawi. Senapati district ki thangal singsu February thada linhut thangnit kauba maru marang hunba hobgi kumai pangthoi. Kumai asigi manungda kholgi ningthawna numit humni sara henduna sahidugi lawu singu mai pangna pangthopa ngamnabagidamak lai ningjei. Madugi matungda ningthawna changyeng oina hangamaru khara hunduna maru marang lingba hawi. Kumhai manungda kholgi nupa singna kangjei sanai karam singnasu saratha kakoi kauba kumhai pangthoktuna sopi kaubi phawoi bilari bibu ina thauniduna lawu singu thabak tawi. Tarong singsu Marsta kumsir kumhai pangthoktuna kholgi khulakpana kumdugi maru marang hunba hawdoi. Sothe su kholgi khulakpana labuk kumduna lawu singu gi thabak hawdoknei. Asumna Nagagi khulsingda kholgi ningthau khulakpana laisol tinsol galoinena maru marang hunduna lawu singu thaba hawdokpa ngalingai matamdagi chanarei. Naga singi marakta thajanabagi matung ina chaurakna Brahmaputra Surma amasung Irawadi turel ahum sugi leite manaba lamdam amasung Manipur tampaki marakta leiriba singsang napom singda khundariba phuru majani phurombu khunailon amasung lengaklongi miyengdagi Naga haina punna khangnari. Makhoigi manungda phuruk kunlomdi Manipur khaktada natraga Manipur dana namna khundai khul amaga kanglup amaga lol jagoi isei fijet chaksa harau kumhai yumsa kaisana singbada amaga khara thaina khiba amuksu mapung oiba chatnabida manaba kaya amana Naga singi top topa saktam oina sakhangnari. Naga kanglup ki aiba puwari sagonaratrabasu chinthangai na purakpa jagoi isei wari fijet chaksa harau kumhai yumsa kaisa nungyung na singba singna Nagagi amatta oiba saktam oiduna lakli. Makhoina kullamasung kanglup ki oiba miyeng khaktada lairambadagi Naga singi apunbigi saktam hena session hanaba amasung masagi hana laijaramba nat ki saktam sing pukhatnabagidamak matamgi matung ina luingai ni kumhai semgotuna pangthokpa hawkhibani. Naga singi apunba kumhai ama pangthokminaba haibasida Naga singna 1984 aduwaidagi khanaba hawrakhi. Asumna seminar anirak pangthoktuna Naga kanglup khudingmaki mihut yawba committee ama semduna Naga singna pangthokliba kumhai sing kumna nainaduna amata oina pangthokpa yaba kumhaigi matangda khana nainaraba matungda Naga singna pangthoknariba lauring kumhaida yumpham oiba luingai ni asi sahi khudingi February 15 da pangthokpa haina warep nakhi. 1983 ki February 15 da ahanba battalion Manipur Rifles ground da ahanba oina luingai ni hawdokhi. Kumhai asi
1972 फाउबा इम्फालदा पांथोकलंबदगी 1973 चांदेलदा पांथोक्तुना सही खुदिंगी मणिपुर की नागा ताबा डिस्ट्रिक्ट सिंगदा मफम होंगदुना पांथोकनरकली ngasi global village amako oyaklaba malem sida phurup khudingmak naitum oina hingba yaraktre manipur anganba matamdagi pongmin chawminarakpa kanglup kayana punna khondaminari balamdamni aduna kanglup khudingmakna atopa kanglup singbu masin mana oibigi thadoknaba yadraba nuksi chanaba meng thamba changi naga singju naga khaktik oiba wakal thadoktuna apunba manipur amagidamak haukiba puwarigi latam kaya amuk hana phakat minaduna lamdam si kanglup khudingmaki mioi singbu masin mana oibigi miengda yanghanningi masina singleibak manipur gi chawkhatpa nungaiba ingtapa masung leibak mana tappa purakpada natana apunba manipur gi saktam tekta kaidana thambada achawu mateng oigani masina lungai ni pangthokpagi tungkoiba pandam ohensi